Noma class teacher amana magi student singduda mayam ngasidi group activity ama tausi haina hairame. Class adu punna chatra yankai leba class ni. Aduga ojaduna chatra singduda balloon amamam yelami. Aduga marker pen ama sijinaraga balloon singduda masa masagi maming thanaba hairame. Chatra singdusu ojana haibadu torame. Adu loiraga balloon singdu khomjilaga atopa room amada punna thamame. Aduga chatra singduda hojigi room duda changaga masa masagi maming thaba ball adu minute ani gi manungda phangnaba tigadamni hairame. Chatra singdu masa masagi ball du phangnaba kuiti thirame. Moi masen amaga thengainabasu yaurame. Ball ama amuk thangali oramda ama amuk thangali oramda sumain toroga minute ani hokirame. Adubu kanamta masa masagi maming thaba ball adu phangamde. Adudagi ujaduna hairai noi nasa nasagi ball du phangba ngamdre. Adudi sumaina amuk tausi noi gi namang da leba ball ama hekta khongalo randomly ama hekta khongalo. Aduga aduda tharame ba maming du adugi mi duda ball du piu haina hairame. Chatra singdusu ball ama mam khongalaga aduda tharame ba maming du adugi mi duda ball du pirame. Matam duda minute ama pau phadabida masa masagi ball adu masa masagi makhutta phanglame. Adudagi ojaduna hairai exactly asimangni ekhogi punsida thoklibasi. Ekoi kudimak isa isagi nungainaba happiness phangnaba thibada awaba ama oiri. Adubu happiness haibasi kadaida leibage haibadu khangdabida. Asengbadi our happiness lies in the happiness of other people. Mingonda happiness piba matamda nang nasagi happiness su phangani haibani. Mayam warisi kanaba amani khabiragadi like tobiramo aduga subscribe toba kawbigano. Asiguma makangi wari mayama mathang taminasi.